Hi, sigi video sida koina discuss tawdise scar ki makhan ama ki matangdane scar ki makhan ama haise kaino habda keloids keloid koi Keloid. So keloid haibse kaino habda excessive scarring ne koi ki na hutluraga hutpa mafam duda dak kitang di tadini ko akoina dak tadi min no udraga zu mafam do hut ki bagi pikna sok bagi dak macha ma for example ai sida che mana khuchi kitang len gi bagi ubo udo bai dak macha am le ni ba this is a normal dak ne azai da dak ki magi scar da okay gi cells kar phamjali do scar oli do adu lep nai da ba so hakchang jina kam kanda du ki du tharak pado lephan doino khangda na do umthaga thagalak pa dak athaba on ba so dak se koina scar haire the scars normally matam khar gi scarring tor maga immature scar orega khalega mature scar orega padharak tana tha laram ba thick oram the soft ko oitharak tana magi scarring process se naurikanda kan ga laraga khalega pick patharaga pharakadam ne adu natabida hypertrophic scar haina scar do kha chawna tawba adu hypertrophic scar ko adu hypertrophic scar de gi henba keloid haise scar to da ba da kitang thagat pa chakot pa natabida mafam ji kitang hena sandokna chawthokna pakna leiba mong tawe adu sigi se mainly nakong da tawgali thabak wai da tawgali puk wai da tawsu thingnare khu khongodai tawsu thingnare but most commonly koi thingnai se thabak swai mai wai se duga nakong se da sana sibegi na hutlu do ear piercing tawu do da mafam da pikna okay gi mangan maru muk charga lakpu jiawi kan larga natraga alu macham ki type daga swai daga dilau muki size ka sukka charga lakpu jiawi adagi thabak tasu lakpu yawi adagi operation tawbi thabak ta operation tawba habse pukta yam kan tawna de pukta tawba mi khadi thingnare but ayambana koi gi breast ki operation koi gi transgender haitare female to male transgender masana di nupa oina mentally khallaga leisaba hakchang du di laina female body ama piraba adu female to male transgender gi breast lothok pi operation je thabak ta oiramina koi lothok lorega sang thabak ta phot paina adu tazu sigi hypertrophic scar keloid che tawgali thabak ta uring tawrubudo adu tawgali shoulder da uring gumba kenom khot khiba sokhiba le su tawgali aduga nakong da jam tawgali most common thing no se ear dani haitare adu tawgan ba mi da adum tawgan gani tawgan da ba mi da sung taw tawroi engon da si tawgan de engon da sung taw tawroi tawgan ba mi da mathang sokpa uring am tawgan na hutpa kenom thin ba khotpa any form of injury masadu da thindana khotana tawraga dak tabagi process to once bu already adum tawrakani so adun haibdi kaino sida chawraga la khalase adugi apom bu lokthok pada adugi apom bu lokthok aga khoina operation tawraga len laga amuk phocha len khalase phot liba mafam tu dak amuk ta doini adugi dak ta ba mafam du da amuk ka huziki lep tabida dom phamjan lebu do dak ki cells body cells me am do healing taropagi adu amuk ka taroptini so mi me am chama lokthok pada mi tangkhai muk ta amuk taropyai dawa da mi khadadi tarok tabusiyai adudagi dak ki huziki phamdai ba kenu dumagi environment to change tona bo khigi hidak mulong malai adu tairaga khara adugi magi scar grow tawriba environment to change to hanba haitare huziki gel lo tairaga aduduna khara over time khudak tana te nongni tairaga nate 2 months 6 months amainga tairaga huziki scar mafum do kupsala thamaga adugi environment to change tawraga padhan biyai khar handan biyai athaba dak se khar pathan ba khar thothan ba and steroid injection amalai aduduna adugi ziki scarring tawba keloid gumba je thagat pam pham je hina kapada ziki scarring process to taptha hanba and padhan ba
So ꯊꯕꯥꯛ ꯋꯥꯏꯗ ꯁ꯭ꯋꯥꯏꯗ ꯅꯥꯀꯣꯡꯗ ꯈꯤꯇꯪ ꯄꯥꯛꯅ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯣꯂꯣꯝ ꯇꯩꯕꯗꯨꯅ ꯀꯥꯟꯅꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯄꯥꯜꯂꯒ ꯕꯣꯜ ꯑꯃꯒꯤ ꯇꯥꯏꯞꯇ ꯁꯨꯛ ꯆꯥꯎꯅ ꯂꯩꯔꯒꯗꯤ ꯂꯦꯟꯂꯒ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯑꯗꯨ ꯂꯦꯟꯂꯒ ꯂꯧꯊꯣꯛꯄ ꯌꯥꯏ ꯈꯤꯇꯪ ꯄꯤꯛꯇꯞ ꯇꯧꯕ ꯃꯪꯒꯟ ꯃꯔꯨ ꯑꯃꯨꯛ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯈꯔ ꯁꯨꯝ ꯄꯤꯛꯊꯍꯟꯈꯤꯕꯁꯨ ꯌꯥꯏ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤꯁꯨ ꯑꯃꯨꯛꯇꯪ ꯀꯥꯞꯇꯣꯏ ꯅꯠꯇꯦ ꯉꯁꯤ ꯀꯥꯞꯄꯅꯤ ꯍꯞꯇꯥ ꯈꯔ ꯂꯩꯔ ꯑꯃꯨꯛ ꯀꯥꯞꯄꯅꯤ ꯍꯞꯇꯥ ꯈꯔ ꯂꯩꯔ ꯑꯃꯨꯛ ꯀꯥꯞꯄꯅꯤ ꯀꯌꯥꯔꯛ ꯀꯥꯞꯅꯤ ꯍꯥꯏꯕꯁꯨ ꯐꯤꯛꯁ ꯂꯩꯇꯦ 3ꯔꯛ ꯀꯥꯞꯄ ꯌꯥꯏ ꯑꯃꯨꯔꯛ ꯀꯥꯞꯄ ꯌꯥꯏ 2ꯔꯛ ꯀꯥꯞꯄ ꯌꯥꯏ 10ꯔꯛ ꯀꯥꯞꯄ ꯌꯥꯏ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯦ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯔꯦ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯇꯧꯔꯛꯄꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯧꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯃꯣꯂꯣꯝꯒ ꯇꯩꯍꯧꯗꯅ ꯍꯤꯗꯥꯛꯀ ꯀꯥꯞꯍꯧꯗꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯇꯧꯗꯅ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯁꯔ ꯊꯦꯔꯥꯄꯤ ꯍꯥꯏꯅ ꯑꯦꯅꯤ ꯁ꯭ꯀꯥꯔꯤꯡ ꯇꯧꯕ ꯃꯐꯝꯁꯤ ꯅꯝꯃꯒ ꯊꯝꯃꯒꯗꯤꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯀ꯭ꯂꯤꯞ ꯑꯃꯅ ꯆꯞꯄꯒ ꯊꯝꯃꯒꯗꯤ ꯑꯗꯨꯒꯤ ꯍꯧꯔꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯈꯔ ꯐꯥꯊꯒꯅꯤ ꯃꯣꯂꯣꯝ ꯇꯩꯔꯒꯗꯤ ꯐꯥꯊꯒꯅꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯈꯔ ꯐꯥꯊꯒꯅꯤ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯦ ꯀꯟꯗꯤꯁꯟꯗꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯕꯅ ꯐꯩ ꯍꯥꯏꯅ ꯗꯤꯁꯥꯏꯠ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯃꯤ ꯑꯃꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯨꯒ ꯃꯤ ꯑꯃꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒ ꯃꯥꯟꯅꯔꯣꯏ ꯑꯗꯨ ꯑꯦꯕ꯭ꯔꯤꯊꯤꯡ ꯇ꯭ꯔꯥꯏꯜ ꯑꯦꯟ ꯑꯦꯔꯔꯒꯤ ꯇꯥꯏꯞꯅꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯂꯦꯜꯂꯒ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯗ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦꯅ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯌꯥꯏ ꯑꯗꯨ ꯕꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯤꯒꯤ ꯀꯟꯗꯤꯁꯟ ꯎꯔꯒ ꯁꯤꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯐꯥꯊꯕꯗꯨꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯁꯤꯗꯤ ꯆꯥꯎꯃꯜꯂꯦ ꯂꯦꯟꯕ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯀꯩꯁꯨ ꯂꯩꯔꯔꯣꯏ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯕꯗ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯀꯤꯂꯣꯏꯗ ꯍꯥꯏꯕꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯗ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯀꯟꯗꯤꯁꯟꯅꯤ ꯂꯨꯕ ꯂꯩꯅꯥ ꯍꯥꯏꯔꯒ ꯑꯐꯠꯇꯕ ꯂꯩꯅꯥ ꯑꯣꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯁ꯭ꯀꯥꯔꯗꯪꯅꯦ ꯁ꯭ꯀꯥꯔꯗꯣ ꯆꯥꯎꯈꯠꯂꯛꯇꯅ ꯍꯥꯀꯠꯆꯕ ꯈꯤꯇꯪ ꯅꯥꯔꯤ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯗꯕ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯑꯆꯧꯕ ꯑꯃ ꯌꯥꯜꯂ ꯂꯩꯕꯗꯣ ꯍꯧꯖꯤꯛꯀꯤ ꯁꯅꯥ ꯁꯤꯕꯁꯨ ꯈꯔ ꯐꯔꯛ ꯇꯥꯕ ꯃꯐꯝꯗꯨꯗ ꯁ꯭ꯀꯥꯔꯤꯡ ꯇꯧꯔꯒ ꯐꯨꯟꯒꯠꯂꯛꯑꯗꯤ ꯑꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯑꯒ ꯐꯣꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯅꯥꯒꯤ ꯁꯦꯞꯇꯣ ꯀꯥꯏꯗꯅꯕ ꯃꯑꯣꯡꯗ ꯐꯖꯅ ꯂꯧꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯁ꯭ꯋꯥꯏꯁꯤꯗ ꯄꯨꯂꯞ ꯄꯣꯝꯃꯤꯟꯅ ꯑꯗꯨ ꯄꯨꯂꯞ ꯂꯧꯊꯣꯛꯑꯗꯤ ꯅꯥꯀꯟ ꯇꯪꯈꯥꯏ ꯑꯃ ꯆꯠꯈ꯭ꯔꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯧꯊꯣꯛꯄ ꯀꯥꯟꯗ ꯅꯥꯒꯤ ꯂꯩꯍꯧꯕ ꯄꯣꯠꯇꯨꯅ ꯐꯣꯠꯆꯟꯕ ꯀꯥꯟꯗ ꯅꯥꯒꯤ ꯁꯦꯞꯇꯣ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯊꯝꯍꯧꯅꯕꯁꯨ ꯇꯧꯗꯣꯏꯅꯤ ꯁꯣ ꯁꯤꯁꯦ ꯖꯁ ꯖꯦꯅꯔꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯅ ꯈꯪꯅꯕ ꯁꯦꯝꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯗꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯤ ꯑꯃꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯇ꯭ꯔꯤꯠꯃꯦꯟꯗꯣ ꯃꯤ ꯑꯃꯒꯤ ꯁꯨꯃꯥꯏꯅ ꯆꯥꯎꯏ ꯁꯨꯛ ꯆꯥꯎꯏ ꯁꯨꯒꯨꯝꯕ ꯃꯁꯤꯡ ꯁꯤꯃꯨꯛ ꯂꯩ ꯁ꯭ꯋꯥꯏꯗ ꯂꯩ ꯑꯗꯨꯗꯣ ꯍꯦꯛꯇ ꯐꯣꯟꯗꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯃꯦꯟꯠꯁꯇꯒꯨꯝꯕ ꯗꯤꯁꯀꯁ ꯇꯧꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯁꯤꯗꯤ ꯗꯣꯛꯇꯔ ꯑꯃꯗ ꯆꯠꯂꯒ ꯄ꯭ꯔꯣꯄꯔ ꯁꯔꯖꯟ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯟ ꯁꯤꯒꯨꯝꯕꯗ ꯆꯠꯂꯒ ꯐꯖꯅ ꯍꯤꯗꯥꯛꯅ ꯐꯕ꯭ꯔꯥ ꯃꯣꯂꯣꯝꯅ ꯐꯕ꯭ꯔꯥ ꯖꯦꯜ शीटꯅ ꯐꯕ꯭ꯔꯥ ꯄ꯭ꯔꯦꯁꯔ ꯊꯦꯔꯥꯄꯤꯅ ꯐꯕ꯭ꯔꯥ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯀꯛꯄꯅ ꯐꯕ꯭ꯔꯥ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯀꯛꯄ ꯍꯥꯏꯕꯁꯦ ꯃꯣꯁ ꯑꯣꯐ ꯗ ꯇꯥꯏꯝ ꯂꯣꯀꯦꯜ ꯑꯦꯅꯦꯁꯊꯤꯁꯤꯌꯥꯗ ꯉꯥꯛꯇꯅꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯄꯣꯝꯕ ꯃꯐꯝꯗ ꯄꯪꯊꯍꯜꯂꯅꯤ ꯑꯗꯨꯒ ꯂꯦꯟꯂꯒ ꯂꯧꯊꯣꯛꯑꯅꯤ ꯃꯐꯝꯗꯣ ꯌꯥꯝ ꯄꯤꯛꯅ ꯅꯥꯟꯅ ꯂꯪ ꯃꯆꯥꯅ ꯇꯧꯔꯒ ꯐꯣꯠꯂꯅꯤ ꯑꯣꯄꯔꯦꯁꯟ ꯍꯥꯏꯁꯦ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟꯒꯤ ꯇꯥꯏꯞꯅꯦ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯃꯦꯖꯔ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯤ ꯅꯠꯇꯦ ꯇꯧꯔꯤꯕ ꯗꯣꯛꯇꯔꯗꯨꯗ ꯑꯀꯨꯞꯄ ꯑꯔꯨꯕ ꯃꯉꯣꯟꯗꯗꯤ ꯀꯨꯞꯄ ꯌꯥꯝꯅ ꯐꯖꯅ ꯇꯧꯒꯗꯕ ꯊꯕꯛꯅꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨ ꯑꯅꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤ ꯃꯁꯥꯗꯨꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯁꯣꯛꯀꯗꯕ ꯑꯣꯄꯔꯦꯁꯟꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟꯒꯨꯝꯕꯅꯤ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯐꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯁꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯇꯩ ꯀꯩꯀꯩꯅꯣ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯣꯃꯦꯟꯠꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯦꯟ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯑꯟꯁꯔ ꯇꯧꯅꯕ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ